Hello ma'am, ngasi tharoi thongdage. Tharoi se aina nahan bazar dagi lawraga matam chana chahodrabninga mase khatang manam namba khara thoye ado su manam namba ngai loi langthokhragani apha apha khara liasu thongani pamjabaduna masigani thongani masala jawdaba na masala jawba mako masala haibadi masu marang kai grang nam nam hawle ga thongado ado di ama thongani jadi masala jauh lebih thong ini pak nama hau mayak lagi itu nah wah hỏi sini mem ubra mai mà thun cái gì rồi cha bây giờ học bao mình thì cân bạc mà thun một cặp phải cân một cặp xem mà làm mấy Hello ma'am, mấy cái tharoi se hauji phajana mapung phana mathun se phajana kakpa loire haji kukada mu hapsan laga mari mu manga mu kafalani alu hapaga doni ma'am mathang tap na yeng min ji tharoi pha phajare sini kilo amani ma'am sini ma'am phajara ba sini pha phajare labu ki tharoi se sini siga su phangi ba doni ma'am mathang tap na yeng min ji kumai mai na thong ge do yeng min si ma'am thong bagi style ji amaga demand na da bani do ai ki thong bagi style ji ma'am jeng biro mu mapung phana ma'am haji kukan menung jiga tharoi ja hapsan jaraga ma'am thank you sini tao he ta dan ga su doi rồi hạt thơ này rồi nữa thùng răng là vai này quả thùng răng đang học cái trong này có lật cái mềm thùng rễ thùng học này mình không để phát tập ở cái răng dao vào đó ớt thô lắm là vai này quả để mà phát tập ở alu cho học cái mềm là cái giống alu kem học á kem trắng đã học bài đó rồi này lật cái mềm yang alu suhape ising si mungkin jang dah hapu sih jam dah hapsan bikin ising dia jam dah hapa di mata oh ini pakat apa nih aduh nah yang mungkin dari morok sih deh sih morok sih kalau sahan mbak morok terus thong di morok sih kalau sahara hau bani jang apa dah oh jang lo khang ada mbak sini moroko apse jadi ma'am kupsal lagi ai kise sini happy tu khange dana ure dana kupsal lagi kukar mo khum se Senang hafta ge bukan mai taruh thong thế mình thì cắt đi hào cái này ôi gì đó rồi thì cục sắt lại số máy nó có mẹ em rồi thì thong thế cạp mà đi mà ra cạp cái thong ấy sẽ ulat cái mẹ em ngày mình nơi đấy mẹ em bữa mà phật nó lôi ra mà chúng ta các khóa nó phải ăn sáng khóa nó lôi ra để đi may mà may thì phải lột thôi
ꯑꯗꯨꯅꯤꯁꯦ ꯌꯥꯎꯔꯤꯕ ꯃꯃꯥꯏꯒꯁꯦ ꯐꯖꯅ ꯂꯧꯊꯣꯛꯑꯦ ꯃꯃꯥꯏꯒꯁꯦ ꯂꯧꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯐꯖꯅ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯃꯃꯥꯏꯒ ꯂꯧꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯃꯌꯦꯛ ꯁꯦꯡꯅ ꯆꯥꯝꯃꯦ ꯐꯖꯅ ꯑꯃꯨꯛꯁꯦ ꯑꯃꯨꯛ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯈꯥꯡ ꯊꯥꯡꯒꯠꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯅ ꯑꯁꯦ ꯀꯪꯅ ꯉꯧꯅꯕꯅꯤ ꯃꯅꯨꯡꯗ ꯅꯪ ꯅꯪ ꯂꯥꯎꯕ ꯄꯣꯠꯁꯦ ꯇꯥꯁꯟꯅꯕ ꯑꯗꯩꯗꯤ ꯊꯨꯝ ꯍꯥꯞꯀꯅꯤ ꯊꯨꯝ ꯍꯥꯞꯇꯣꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯑꯗꯨꯅꯤ ꯍꯥꯞꯄ ꯍꯥꯞꯇꯕꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯇꯞ ꯇꯞꯅ ꯃꯌꯥꯝ ꯈꯥꯡ ꯁꯥꯕ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ 1 2 3 ꯍꯧꯖꯤꯛ ꯈꯥꯡ ꯁꯥꯔꯕꯅꯤꯅ ꯍꯩꯖꯤꯜꯂꯒꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯁꯨꯃꯥꯏꯅ ꯊꯨꯝ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯊꯨꯝꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯆꯥꯡꯁꯦ ꯎꯕ꯭ꯔꯥ ꯁꯤ ꯆꯥꯡꯁꯤꯒ ꯃꯅꯨꯡꯗ ꯆꯪꯅꯕꯅꯤꯁꯦ ꯑꯃꯨꯛꯇꯪ ꯍꯥꯞꯄꯤꯔꯣ ꯃꯇꯝꯗ ꯃꯍꯤ ꯍꯥꯞꯄꯛꯄꯗ ꯍꯥꯞꯇꯣꯔꯤꯅꯤ ꯈꯪꯗꯕꯒꯤꯁꯤꯅ ꯈꯪꯕꯤꯍꯧꯔꯣ ꯑꯗꯨ ꯇꯥꯔꯗꯤ ꯃꯌꯥꯝꯁꯦ ꯊꯨꯝ ꯍꯥꯞꯄꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗꯀꯣ ꯃꯅꯨꯡꯗ ꯐꯖꯅ ꯆꯪꯅꯕꯅꯦꯕꯀꯣ ꯍꯣꯔꯦꯟ ꯍꯥꯞꯄꯗꯤ ꯌꯥꯏꯑꯕꯀꯣ ꯍꯣꯔꯦꯟ ꯍꯥꯞꯄꯗꯤ ꯆꯪꯉꯣꯏꯕ ꯁꯨꯃꯥꯏꯅ ꯂꯧꯔꯤꯉꯩꯗ ꯍꯥꯞꯄꯁꯤꯅ ꯆꯪꯕ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯅ ꯍꯥꯞꯄꯤꯁꯦ ꯎꯕ꯭ꯔꯥ ꯌꯥꯝ ꯆꯦꯟ ꯆꯧ ꯂꯥꯎꯅ ꯐꯖꯈ꯭ꯔꯕꯅꯤ ꯃꯌꯥꯝꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪ ꯃꯊꯪ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯅ ꯁꯤ ꯃꯣꯔꯣꯛ ꯃꯌꯥꯝꯁꯦ ꯍꯥꯞꯇꯣꯔꯤꯃꯤ ꯎꯕ꯭ꯔꯥ ꯁꯤꯒꯤ ꯃꯣꯔꯣꯛ ꯃꯌꯥꯝꯁꯦ ꯁꯦ ꯐꯨꯠꯇꯨꯅ ꯃꯦꯠꯇꯣꯔꯕꯅꯤ ꯐꯖꯅ ꯃꯌꯥꯝꯁꯦ ꯃꯅꯨꯡꯗ ꯃꯍꯤ ꯌꯥꯎꯔꯤꯁꯦ ꯑꯁꯤꯐꯥꯎ ꯀꯪꯅ ꯉꯧꯗꯣꯏꯅꯤꯀꯣ ꯉꯧꯕ ꯍꯥꯏꯁꯦ ꯀꯕꯣꯛ ꯉꯧꯔꯒ ꯄꯨꯊꯣꯔꯛꯇꯣꯏꯅꯤ ꯃꯅꯨꯡꯗ ꯃꯍꯤ ꯌꯥꯎꯔꯤꯁꯦ ꯁꯤꯐꯥꯎ ꯀꯪꯅ ꯉꯧꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯡꯕ ꯈꯣꯠꯄ ꯃꯁꯂꯥꯁꯤ ꯁꯣꯟꯊꯔꯛꯑꯦ ꯃꯁꯂꯥꯁꯤꯗꯤ ꯑꯩꯈꯣꯏ ꯌꯦꯅꯝ ꯀꯩꯀꯥ ꯍꯥꯞꯄꯒꯗꯤ ꯍꯥꯎꯕꯅꯤ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯄꯤꯔꯛꯄ ꯀꯨꯞꯁꯨ ꯇꯣꯉꯥꯟꯁꯤꯒ ꯑꯗꯩ ꯁꯣꯟꯗ ꯁꯤꯡ ꯂꯩꯔꯦ ꯑꯗꯩꯗꯤ ꯌꯦꯅꯝ ꯃꯔꯥ ꯑꯗꯩ ꯇꯤꯜꯍꯧ ꯈꯔ ꯀꯛꯆꯔꯦ ꯑꯗꯩ ꯇꯦꯖꯄꯇꯥ ꯈꯔ ꯂꯧꯖꯔꯦ ꯆꯅꯝ ꯀꯩꯀꯥꯡꯗꯤ ꯂꯩꯇ꯭ꯔꯦ ꯆꯅꯝꯒꯤ ꯄꯦꯁ ꯍꯥꯞꯀꯅꯤ ꯃꯅꯨꯡꯗ ꯂꯩꯔꯤꯁꯦ ꯎꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦ ꯁꯤꯁꯦ ꯈꯛꯇꯪ ꯍꯥꯞꯀꯅꯤ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯁꯤ ꯈꯛꯇꯪ ꯍꯥꯞꯀꯅꯤ ꯑꯁꯤꯅ ꯉꯥꯒꯤ ꯑꯆꯥꯔ ꯉꯥꯀꯨꯞ ꯑꯩꯈꯣꯏꯒꯤ ꯆꯅꯤꯈꯅꯥꯗꯣ ꯑꯗꯨꯅ ꯁꯦꯝꯕ ꯑꯆꯥꯔꯅꯤ ꯃꯌꯥꯝ ꯅꯣꯡꯃ ꯁꯦ ꯐꯖꯅ ꯎꯗ꯭ꯔꯦ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯦ ꯏꯁꯤꯡ ꯆꯣꯠꯂꯨꯕꯗꯩ ꯁꯤꯁꯦ ꯉꯥꯒꯤ ꯑꯆꯥꯔꯅꯤ ꯐꯖꯅ ꯁꯦꯝꯃꯦ ꯑꯩꯁꯨ ꯁꯦꯝꯕꯁꯤ ꯎꯠꯆꯔꯛꯍꯧꯗ꯭ꯔꯦ ꯁꯤꯒ ꯍꯧꯖꯤꯛ ꯁꯨꯝ ꯁꯦꯝꯃꯦꯕ खरा ꯁꯧꯁꯤꯗꯅ ꯐꯖꯅ ꯁꯤꯅ ꯀꯪꯕ ꯈꯣꯠꯇ꯭ꯔꯕꯅꯤ ꯁꯤꯅ ꯃꯁꯂꯥ ꯀꯩꯀꯥ ꯂꯩꯔꯦ ꯁꯤꯅ ꯃꯣꯔꯣꯛꯁꯦ ꯑꯩ ꯃꯨꯟꯗꯨꯒꯤ ꯃꯥꯒꯤ ꯊꯣꯡꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯒ ꯑꯩꯒꯤ ꯃꯣꯔꯣꯛꯁꯦ ꯍꯥꯞꯀꯅꯤ ꯄꯨꯂꯞ ꯄꯨꯟꯅꯗꯤ ꯊꯣꯡꯒꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛꯁꯤꯅ ꯀꯣꯟꯅ ꯍꯥꯞꯀꯅꯤ ꯆꯝꯅ ꯊꯣꯡꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯨ ꯈꯔ ꯁꯥꯍꯜꯂꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯏꯁꯤ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯃꯇꯝ ꯃꯇꯝꯒꯤ ꯃꯌꯥꯝ ꯐꯖꯅ ꯀꯪꯁꯤꯜꯂꯦ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯉꯧꯒꯗꯕꯅꯤ ꯀꯪꯅ ꯂꯣꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯈꯥꯡꯁꯦ ꯑꯃꯨꯛ ꯇꯥꯝꯊꯣꯛꯅ ꯊꯣꯡꯗꯣꯛꯇꯅ ꯑꯃꯨꯛꯇꯪ ꯊꯣꯡꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯨꯊꯠꯂꯒꯦ ꯒꯦꯁꯁꯦ ꯑꯗꯨꯒ ꯃꯁꯂꯥ ꯀꯩꯀꯥ ꯇꯣꯠꯅꯔꯒꯦ ꯑꯗꯨꯒ ꯁꯣꯛ ꯇꯧꯅꯕ ꯇꯧꯔꯒ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯇꯞ ꯇꯞꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯣꯏꯔꯝꯗꯥꯏ ꯍꯥꯏꯗꯨ ꯌꯧꯁꯤꯜꯂꯦ ꯈꯥꯏꯕꯣꯛ ꯍꯥꯏꯗꯣ ꯃꯁꯥ ꯇꯨꯁꯥ ꯐꯖ ꯇꯣꯠꯂꯦ ꯆꯝꯅꯅꯤꯀꯣ ꯑꯩ ꯊꯥꯎꯒ ꯌꯩꯗ꯭ꯔꯦ ꯊꯥꯎꯒ ꯀꯪꯅ ꯉꯧꯕꯗ ꯉꯧꯗ꯭ꯔꯦ ꯁꯤꯗꯤ ꯏꯁꯇꯥꯏꯜ ꯑꯃ ꯊꯣꯡꯉꯦ ꯆꯝꯅ ꯊꯣꯡꯉꯅꯤ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯐꯖꯅ ꯍꯥꯞꯄ ꯈꯣꯠꯂꯒ ꯉꯁꯪ ꯉꯥꯡꯉꯒ ꯁꯥꯍꯟ ꯈꯣꯠꯍꯟ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯗꯨꯗꯩ ꯊꯥꯎꯁꯨ ꯈꯇꯪ ꯍꯩꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯣꯡꯗ꯭ꯔꯕꯅꯤ ꯃꯍꯥꯎ ꯂꯩꯅ ꯁꯤ ꯃꯁꯂꯥ ꯃꯌꯥꯝꯁꯤꯅ ꯌꯩꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯈꯥꯡꯗ ꯁꯥꯕ ꯐꯖꯅ ꯊꯥꯎꯁꯨ ꯃꯨꯟꯕ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯊꯪ ꯃꯊꯪꯗꯗꯤ ꯇꯞ ꯇꯞꯅ ꯌꯦꯡꯕꯤꯌꯨ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯅꯤ
ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯦ ꯊꯝꯕꯩ ꯃꯑꯣꯡꯁꯦ ꯌꯦꯡꯉꯤ ꯑꯁ ꯉꯁꯤꯗꯤ ꯍꯌꯦꯡ ꯍꯧꯗꯔꯤꯗ ꯊꯔꯣꯏ ꯊꯣꯡꯉꯗꯤ ꯆꯥꯛ ꯐꯖ ꯆꯪꯕꯅꯤ ꯄꯝꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯥꯎꯁꯦ ꯇꯞ ꯇꯞꯅ ꯃꯨꯜꯂꯛꯑꯦ ꯃꯌꯥꯝ ꯊꯥꯎ ꯃꯨꯜꯂꯦ ꯑꯗꯨꯇꯥꯔꯗꯤ ꯇꯦꯖꯄꯇꯥꯁꯦ ꯌꯩꯔꯁꯤ ꯃꯌꯥꯝ ꯇꯦꯖꯄꯇꯥꯁꯦ ꯍꯥꯟꯅ ꯊꯥꯗꯖꯔꯒꯦ 1 2 3 4 ꯉꯥꯔꯤꯁꯤꯒ ꯉꯥꯔꯤ ꯊꯥꯗꯖꯔꯦ ꯊꯥꯗꯖꯔꯦ ꯄꯥꯁꯄꯣꯔꯠꯅꯤꯅ ꯄꯥꯁꯄꯣꯔꯠꯁꯨ ꯌꯥꯎꯕꯅꯤ ꯉꯥ ꯊꯣꯡꯕꯁꯨ ꯄꯥꯁꯄꯣꯔꯠ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯄꯥꯁꯄꯣꯔꯠꯅꯤ ꯑꯩ ꯌꯦꯟ ꯊꯣꯡꯕꯗꯗꯤ ꯀꯩꯅꯣꯗꯤꯍꯦ ꯂꯣꯡ ꯌꯥꯎꯁꯜꯂꯛꯑꯦ ꯂꯣꯡꯉꯦ فꯖꯅ ꯃꯨꯟꯅ ꯉꯧꯔꯕ ꯀꯥꯟꯗ ꯊꯣꯡꯉꯒ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤꯅꯤ ꯎꯕ꯭ꯔꯥ ꯊꯔꯣꯏꯁꯦ ꯍꯩꯖꯤꯜꯂꯒꯦ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯁꯦ ꯁꯨꯃꯥꯏꯅ fazendo essa hora ali. Fazendo já uma boia. Ali thầu vào vào sắt là cái nào? Sắt là cái nào? Xe, one two three. Sao cũng thằng là cái mèm, chắc thùng mình sẽ đi uống đó kìa. Rất xấu đấy. Hàng cái gì chứ? Sao mà phím âm đây guys chứ? Thì tặng gì vậy? Đủ đó mèm. Rất xấu đấy, mày tặng gì vậy? Thùng có tấn cầm biết một nó cái thùng mặt đấy, một nó cái thùng mặt đấy, thùng có tấn hạt cái sao, thì đi tàng chứ được không? Mình xài cho hấp là một nữa, mình ra cái này cho nó cái đó ổn gì đó. Thầy luôn thôi ghé. Này đâu có tôi mua hộp rồi ghé. Rồi hấp dẫn hết. Thẳng ra
ꯂꯣꯏꯁꯤꯜꯂꯝꯗꯥꯏ ꯃꯇꯥꯡ ꯌꯧꯔꯛꯑꯦ hào thì có ngoài với cái hào đơn như này đây mà rồi số của sẽ finishing đầu này cái đó rồi số của sẽ ai nó tập chơi mà đi Udah meyam to taradi matang asiga loisanjarage aigi video ase meyam na pambiradi like I want nobody but you. I want nobody but you.